ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯏꯪꯂꯤꯁꯇꯒꯤ ꯍꯟꯗꯣꯛꯆꯕꯅꯤ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯌꯥꯎꯔꯤꯕ ꯃꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛꯆꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯋꯥꯔꯤ ꯍꯟꯗꯣꯛꯄꯤꯔꯛꯄ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯣꯏꯅ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯂꯥꯏꯔꯦꯝꯕꯤ ꯂꯧꯕ ꯅꯨꯄꯥ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯈꯣꯌꯨꯝ ꯂꯥꯌꯥꯝꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯣꯌꯥ ꯂꯥꯛꯄ ꯀꯧꯕ ꯂꯥꯏ ꯑꯃꯅ ꯂꯥꯌꯥꯝꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯃꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯥꯏ ꯃꯌꯥꯝꯕꯨ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯅꯕꯇ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯉꯣꯟꯗꯒꯤ ꯁꯛꯇꯤ ꯍꯦꯟꯅ ꯂꯩꯕ ꯂꯥꯏ ꯑꯃꯠꯇꯁꯨ ꯃꯍꯥꯛꯅ ꯂꯩꯇꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕꯗ ꯂꯥꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯉꯣꯟꯗꯒꯤ ꯁꯛꯇꯤ ꯑꯃꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯍꯦꯟꯒꯠꯂꯛꯀꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯍꯥꯛꯅ ꯍꯦꯛ ꯎꯈ꯭ꯔꯕꯗꯤ ꯂꯥꯏꯗꯨꯕꯨ ꯃꯍꯥꯛꯅ ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯂꯥꯏ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯈꯣꯌꯨꯝ ꯂꯥꯌꯥꯝ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯁꯥꯁꯤ ꯑꯐꯕ ꯂꯥꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅꯕꯒꯤꯗꯃꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯐꯠꯇ꯭ꯔꯒꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯣꯏꯖꯤꯡ ꯂꯥꯛꯄꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯔꯝꯃꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯗ ꯆꯞ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯣꯏꯗꯣꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯇꯧ ꯑꯁꯤ ꯁꯨꯛꯄꯥꯝ ꯄꯥꯝꯂꯝꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅꯗꯤ ꯃꯆꯥꯅꯨꯄꯥꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯇꯧꯔꯝꯗꯦ ꯃꯔꯝꯗꯤ ꯃꯆꯥꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯕꯗꯤ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯑꯔꯣꯟꯕꯁꯤꯡꯗꯨ ꯃꯁꯥꯅ ꯈꯪꯂꯛꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯈꯨꯕꯝ ꯑꯁꯤꯕꯨ ꯀꯅꯥ ꯑꯃꯠꯇꯗ ꯄꯤꯊꯣꯛꯄ ꯄꯥꯝꯂꯝꯗꯦ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯆꯥꯅꯨꯄꯥ ꯂꯣꯏꯖꯤꯡ ꯂꯥꯛꯄꯗ ꯐꯥꯎꯕ ꯃꯍꯥꯛꯅ ꯈꯨꯕꯝ ꯁꯤꯟꯅꯅꯤꯡꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯅꯅꯕ ꯑꯔꯣꯟꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ ꯃꯍꯥꯛ ꯃꯁꯥꯁꯤ ꯑꯣꯃꯣꯔ ꯑꯣꯏꯅ ꯂꯩꯅꯅꯕ ꯂꯤꯛꯂꯝ ꯀꯌꯥꯃꯔꯨꯝ ꯊꯤꯗꯨꯅꯇ ꯂꯩ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯀꯅꯥꯁꯨ ꯈꯪꯍꯟꯗꯕ ꯀꯣꯅꯨꯡ ꯑꯃ ꯁꯦꯝꯂꯒ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯅꯕ ꯄꯥꯡꯒꯜ ꯁꯣꯟꯕ ꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯗꯨꯅ ꯎꯁꯤꯟ ꯁꯤꯟꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯆꯍꯤ ꯁꯥꯡꯗꯣꯛꯍꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯂꯥꯏꯔꯦꯝꯂꯦꯟꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯅꯕꯒꯤ ꯄꯥꯝꯕꯩ ꯊꯤꯅꯕ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥꯃꯔꯨꯝ ꯇꯧꯗꯨꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯂꯥꯏꯔꯦꯝꯂꯦꯟ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯕꯒꯤ ꯄꯥꯝꯕꯩꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥꯃꯔꯨꯝ ꯍꯧꯈꯤꯕꯅ ꯂꯣꯏꯖꯤꯡ ꯂꯥꯛꯄꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯧꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯃꯤꯡꯅ ꯁꯤꯟꯊꯥꯅꯨ ꯀꯧꯔꯝꯃꯤ ꯁꯤꯟꯊꯥꯅꯨ ꯃꯄꯨꯔꯣꯏꯕꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯃꯥꯟꯅꯕꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯥꯌꯥꯝꯁꯤꯡꯒꯤ ꯐꯅꯕꯇ ꯈꯜꯂꯤ ꯂꯥꯏꯔꯦꯝꯂꯦꯟ ꯑꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯀꯔꯝꯅ ꯑꯣꯏꯍꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯤꯛꯂꯝ ꯀꯌꯥꯃꯔꯨꯝ ꯊꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯄꯥꯝꯂꯝꯗꯦ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯂꯦꯟꯁꯤ ꯇꯝꯊꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯒꯤ ꯃꯁꯥꯏꯀꯣꯜ ꯑꯣꯏꯍꯟꯕ ꯄꯥꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯐꯕ ꯂꯥꯏꯗꯒꯤꯗꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯤꯅꯕ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯐꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯁꯤꯜꯂꯒ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥꯒꯤ ꯂꯣꯏꯖꯤꯡ ꯂꯥꯛꯄ ꯏꯃꯧ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯗ ꯉꯁꯤ ꯏꯄꯥ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ ꯂꯣꯏꯖꯤꯡ ꯂꯥꯛꯄꯅ ꯈꯨꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ ꯁꯤꯡꯅꯗꯅ ꯅꯆꯥ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯌꯨꯗꯣ ꯌꯦꯡꯉꯨ ꯅꯍꯥꯛ ꯑꯃꯗꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯅ ꯈꯣꯌꯨꯝ ꯂꯥꯌꯥꯝ ꯑꯁꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯂꯥꯏꯔꯦꯝꯂꯦꯟ ꯑꯁꯤꯒꯤ ꯁꯥꯐꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯏꯄꯥꯅꯗꯤ ꯃꯗꯨ ꯅꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯗꯦꯅꯦ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯂꯦꯟ ꯑꯁꯤꯗꯤ ꯐꯠꯇꯕ ꯂꯥꯌꯥꯝꯅꯁꯨ ꯌꯥꯝꯅ ꯀꯂꯛꯆꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯏꯔꯦꯝꯂꯦꯟ ꯑꯁꯤꯒꯤ ꯐꯅꯕ ꯍꯣꯠꯅꯕ ꯂꯥꯏꯁꯤꯡꯁꯦ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯠꯇꯕ ꯂꯥꯏꯌꯥꯝꯁꯤꯡꯅ ꯑꯁꯣꯛ ꯑꯄꯟꯒ ꯅꯪꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ
ꯏꯄꯥꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯆꯤꯡꯅꯕ ꯐꯥꯎꯏꯅꯦ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤꯀꯣ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯣꯏꯖꯤꯡꯂꯥꯛꯄꯅ ꯃꯊꯃꯣꯏꯗꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯅꯤ ꯈꯟꯗꯨꯅ ꯋꯥꯐꯝꯗꯨ ꯏꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯂꯣꯏꯖꯤꯡꯂꯥꯛꯄ ꯑꯃꯗꯤ ꯁꯤꯟꯊꯥꯅꯨꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯃꯃꯣꯝ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯅꯨꯡꯉꯥꯟꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯝꯃꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯥꯎꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯨꯝꯕꯁꯤ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠꯇ ꯃꯍꯥꯛꯅ ꯑꯣꯏꯅ ꯄꯥꯜꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯌꯥꯝꯁꯤꯡꯅꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯊꯧꯖꯥꯜ ꯍꯩꯕꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯌꯥꯝꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯒꯨꯟꯁꯤꯡ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯔꯗꯨꯅ ꯑꯐꯕ ꯃꯥꯏꯀꯩꯗꯁꯨ ꯂꯝꯖꯤꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯂꯥꯛꯄꯗꯤ ꯃꯁꯥꯃꯛꯀꯤ ꯃꯁꯨ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯆꯥꯎꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯃꯍꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯅ ꯂꯥꯏ ꯄꯥꯈꯪ ꯃꯈꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯂꯣꯏꯖꯤꯡꯂꯥꯛꯄ ꯑꯃꯗꯤ ꯁꯤꯟꯊꯥꯅꯨꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯂꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃꯗꯤ ꯀꯂꯛꯅꯕ ꯑꯁꯤꯗ ꯃꯈꯣꯏ ꯃꯆꯥꯒꯤꯗꯃꯛ ꯃꯤꯄꯥꯏꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯂꯣꯌꯥꯂꯥꯛꯄꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯅ ꯊꯤꯖꯔꯛꯄ ꯂꯌꯥꯝꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯅꯅꯕ ꯎꯄꯥꯏ ꯑꯃ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯎꯃꯪꯗ ꯂꯩꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏ ꯃꯔꯤ ꯍꯥꯏꯕꯗꯤ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯁꯤꯟꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯗꯅꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯣꯌꯥꯂꯥꯛꯄꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛꯁꯤꯕꯨ ꯀꯝꯗꯧꯅ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡꯃꯛ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯒꯦ꯫ ꯑꯗꯨꯒ ꯃꯐꯝꯗꯨꯗꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯐꯥꯔꯒ ꯂꯣꯏꯔꯦ꯫ ꯊꯕꯛꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯈꯪꯍꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯁꯥ ꯉꯥ ꯀꯌꯥ ꯑꯃ ꯐꯥꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯑꯔꯣꯟꯕ ꯀꯣꯅꯨꯡꯗꯨꯗ ꯕꯣꯟꯗꯤ ꯑꯣꯏꯅ ꯊꯝꯕ ꯍꯧꯔꯒꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯌꯦꯡ ꯀꯨꯝꯖꯥ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯈꯣꯅꯦ, ꯏꯆꯥ ꯏꯃꯧ ꯑꯃꯗꯤ ꯏꯁꯨꯒꯤ ꯁꯛꯇꯤꯁꯤꯅ ꯀꯝꯗꯧꯅ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕ? ꯍꯦꯔꯥ, ꯃꯁꯤꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯈꯣꯏꯗ ꯑꯁꯦꯡꯕꯗꯨ ꯍꯦꯛꯇꯃꯛ ꯍꯥꯏꯗꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯁꯥꯅ ꯌꯥꯅ ꯃꯈꯣꯏꯒꯤ ꯁꯛꯇꯤꯗꯨ ꯑꯩꯉꯣꯟꯗ ꯄꯤꯍꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯗ ꯌꯥꯔꯛꯇꯕ ꯊꯣꯛꯂꯒꯅ ꯑꯩꯅ ꯅꯝꯗꯨꯅ ꯍꯦꯛꯇꯃꯛ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯣꯌꯥꯂꯥꯛꯄ ꯃꯤꯔꯝꯂꯦꯟꯗ ꯆꯠꯄ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯣꯌꯥꯂꯥꯛꯄ ꯑꯌꯨꯛ ꯉꯟꯅ ꯃꯤꯔꯝꯂꯦꯟꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯗꯤ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟꯁꯤꯡ ꯆꯦꯟꯕ ꯃꯤꯑꯣꯏ ꯀꯌా ꯊꯤꯗꯨꯅ ꯐꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯌꯥꯂꯥꯛꯄꯅ ꯃꯤꯔꯝꯂꯦꯟꯗ ꯆꯠꯇꯨꯅ ꯃꯤꯑꯣꯏꯕ ꯀꯌꯥ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯕꯣꯟꯗꯤ ꯑꯣꯏꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯈꯜ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯨꯝꯍꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯩꯁꯨꯝꯁꯪꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯊꯣꯛꯂꯕꯗꯤ ꯂꯌꯥꯝꯁꯤꯡꯅ ꯈꯪꯅꯔꯛꯂꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯤꯔꯝꯂꯦꯟꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃ ꯃꯥꯡꯈꯤꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯖꯤꯡꯂꯥꯛꯄꯅꯁꯨ ꯍꯟꯗꯛ ꯃꯔꯛ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯇꯣꯏꯅ ꯇꯣꯏꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡꯗ ꯍꯪꯂꯝꯃꯤ꯫
Ipa ibungo, nasa ngasidi, ipa ibungo da wa amatang hanggatsage. Mapana kumme, hayo hayo, nahak na ipada kari haning libano. Loising lakpana kumme, ipa ibungo, handak marag taibang miram lenta, taibang mayo iba kaya mangkre haiduna, kapna launa riba mayam masibo, ipa ibungo bo kari mata tabidra. Matam amadadi, ibutaw singna lairam lensi palingay matam dadi, taibang miyo ibagi awa ana kayada, makoy na sapong duna, makoy gi awa basingdu, kokhan bihay na nasana taze. Adupo ipa ibungo, hausik ipa na lairam len asigi lusingbo orebanina, taibang miyo ibagi awa basi, ipa ibungo na yung sinbipam tokpra hay na nasana kanzay do. Adupo ipa ibungo na, oirak liba mataw sida, tawa isa sadabagi maong karadi, nasana uzay. Kari karamba maram lairabagi haibado, nasana khangjaningduna ipa ibungoda hanggatsabani. Wafamsi tabada loya lakpana khara saurap tawna kumlammi. Ibungo, madugi wadugi oirabadi naha karisu wakal sarunu. Lairam lena sigi lusing basay aini. Aduga taibang miyoy basingna laining thawni haina. Latlaribado madusu ayhakni. Makoy mayam sigi panaba tabak bomba aina loinamak pangthokani. Karigumba makoybu tumna manghaning labasu madu aigi apambani. Masida nakoyna aigi ipamda maduna pai phati haiduna haibagi hak leite. Ipa ibungo, wakaldu lana ubikraba male. Nasana haijening badi. Wafamdu hairakpa loidringai mapana kanthatuna hairamme. Loijing lakpa, yare, makha tarak laganu. Mapabong na asum na hairakpa aduda loijing lakpasu upay leitre adumag wa makha tarudre. Mahak na heksat kibaga loya lakpagi wakalda masa mamong na mangonda soydana mag yalaklagani haina khalammi. Aduna mahaki thabaktu pangthokpada sangadaba taibang miyoybasing amadi sa nga mayamdu athuba matamda phaduna masing sunanaba hotnaragi haina khalammi. Nongmaninigi matungda loijing lakpa mahaki nupi sinthanu amadi masa nupi inungan biga loinena makoygi konungdudagi khara laptakna lairam lendu yengsinbo oina koithoraklammi. Matam aduda umangki asukba mafam amada yamna fajaraba konung amakhak lairamba ure. Maduda makoy ahumdi pungak ngaklammi. Hariba konung asimakti loya lakpana mahaki aronba thabak kayamarum pangthoknaba saduna thamba konung amane. Adubu masi pumnamak makoy ahumnadi khangjaba natte. Masidagi inunganbina tapna mapabungda hairamme. Ipa ibungo, masibu kanagi konung oraba satno. Asuk yamna sukpa mafamsida asigumba konung amalay haibadi nasadi hana amuktasu khangjakhidri. Loijing lakpana khumme, ipagi ibema nahakta natte. Ipasu masigi konung say ngasina ahanba oina uribani. Aduga konung asina layam singna khundariba mafamduda sadadana tonganna kana amata changnadraba mafam asida saduna thamliba asi karigumba aronba maram kharadi soidanamak laifam thoi. Aduna ai konungsigi manungda sangsinduna amukta yengluge. Namana sa nakoy ani mapanda lengdana adumak lairamo. Sinthanu na hairamme. Amukta ngai bikhoba. Konungse kanagino haibasu khangde. Aduna hektamak sangsinba haibase khudong thiba thokpasu yai. Aduna ima isasu ibungogi natung induna laksage. Aikoi ahum surabadi khara sapagadra khanjaido. Pare lao adudi aikoi ahum hektamak konungsida sangsilasi. Asumna makoy ahumdu konungda sanglaklammi adubu konung adudadi kanasu lairamde. Makoyna ka khudingi asum sangsinduna yengba kandadi yamna ngakpa ka ama thengnarammi. Mafamduda masing yamkhraba taibang miyoyba kaya ama amadi sa utse kaya marum hingbadi hinglaga wakal mangduna sarang manungda haplaga thamlamba makoyna thengnarammi. Mayamdu urubada loijing lakpana hairammi. Is masidi taibang miram lendagi mangkhre haina thinariba taibang miyoyba amadi sa useksing adunidana. Nate masibu kanana karigidamak asumna phaduna thamlibano.
ꯁꯥꯍꯤꯡ ꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯑꯣꯏꯔꯝꯂꯒꯗꯤ ꯅꯍꯥꯟꯅ ꯁꯦꯠꯇꯨꯅ ꯆꯥꯈ꯭ꯔꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯕꯁꯨ ꯃꯥꯟꯗꯦ, ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯕꯣꯟꯗꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯍꯤꯡꯗꯨꯅ ꯑꯗꯨꯃꯛ ꯆꯥꯊꯣꯛꯇꯅ ꯊꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯨꯅ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯈꯣꯏꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕ? ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯅꯤꯅ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯅꯁꯥꯅ ꯌꯥꯅ ꯅꯈꯣꯏꯒꯤ ꯁꯛꯇꯤꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯍꯥꯏꯅ ꯅꯤꯡꯂꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯉꯥꯛꯄꯤꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯃꯁꯤꯗꯒꯤ ꯂꯣꯏꯖꯤꯡ ꯂꯥꯛꯄꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯉꯁꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯇꯧꯕꯤꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯕꯨ? ꯅꯠꯇꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥꯅ ꯌꯥꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯁꯤꯟꯅꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅꯁꯨ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨꯗꯤ ꯑꯐꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝꯅꯗꯤ ꯃꯈꯣꯏꯒꯤ ꯁꯛꯇꯤꯗꯨ ꯂꯣꯌꯥ ꯂꯥꯛꯄꯗ ꯄꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯕ ꯑꯃꯗꯤ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯂꯌꯥꯝꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕꯅ ꯂꯣꯏꯖꯤꯡ ꯂꯥꯛꯄ ꯑꯃꯗꯤ ꯁꯤꯟꯊꯥꯅꯨꯕꯨ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯌꯥ ꯂꯥꯛꯄꯅ ꯏꯅꯨꯡꯉꯥꯟꯕꯤꯕꯨꯁꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯣꯏꯖꯤꯡ ꯂꯥꯛꯄꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯃꯤꯔꯝꯂꯦꯟ ꯇꯥꯕ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯄꯥꯒꯤ ꯏꯅꯨꯡꯉꯥꯟꯕꯤ, ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯣ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯊꯤꯔꯨꯆꯣ꯫ ꯃꯤꯁꯛ ꯑꯗꯨꯒꯤ ꯊꯕꯥꯛꯀꯤ ꯁꯔꯨꯛꯇ ꯋꯥꯍꯣꯡ ꯃꯇꯨ ꯃꯥꯟꯕ ꯈꯨꯗꯝ ꯑꯃ ꯌꯦꯛꯄꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯪꯅ ꯐꯪꯅꯅꯕ ꯊꯤꯗꯨꯅ ꯂꯥꯏꯔꯝꯂꯦꯟ ꯑꯁꯤꯗ ꯄꯨꯔꯛꯎ꯫ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯍꯥꯛꯀꯤ ꯅꯄꯨ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ꯫ ꯃꯁꯤ ꯏꯄꯥꯒꯤ ꯃꯪꯂꯥꯟꯗ ꯇꯥꯛꯄꯤꯔꯝꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤ ꯅꯠꯇꯅꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯗꯒꯤ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯁꯤꯟꯗꯨꯅ ꯃꯤꯔꯝꯂꯦꯟꯗ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯡꯗꯨꯗꯤ ꯂꯣꯏꯖꯤꯡ ꯂꯥꯛꯄꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯂꯣꯌꯥ ꯂꯥꯛꯄꯅ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯇꯥꯟꯅꯕ ꯐꯪꯗꯅꯕ ꯊꯠꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯖꯤꯡ ꯂꯥꯛꯄꯕꯨ ꯃꯆꯥꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯧꯁꯤꯟꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯤꯟꯊꯥꯅꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡꯁꯨ ꯃꯍꯥꯛꯅ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯕꯣꯟꯗꯤ ꯑꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯅꯨꯡꯉꯥꯟꯕꯤꯗꯨ ꯃꯤꯔꯝꯂꯦꯟꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯪꯗꯨꯗꯒꯤ ꯃꯤꯌꯥꯝꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯁꯥꯗꯥꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯅꯨꯡꯉꯥꯟꯕꯤꯁꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯤꯖꯤꯟꯅꯕ ꯅꯤꯡꯊꯤꯅ ꯍꯩꯇ꯭ꯔꯤ꯫ ꯁꯥꯗꯥꯟꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯁꯛꯇꯝ ꯎꯕꯗ ꯑꯄꯥꯝꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯥꯗꯥꯟꯕꯁꯤꯡꯗꯨ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯕꯅ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯇꯦꯜꯍꯩꯕꯁꯨ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯗꯨꯝꯅ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯄ ꯇꯥꯔꯨꯕꯗ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯇꯦꯜꯍꯩꯕꯅ ꯏꯅꯨꯡꯉꯥꯟꯕꯤꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯏꯆꯜꯏꯕꯦꯝꯃ, ꯅꯍꯥꯛ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯔꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯁꯨ
masa masagi phangpham thokpa serak aikhoina soidanamak piragani adubu ngaikhone nahakti na tomta asukpa yamna sukraba umangsida kari torom libano ibung nasal na haijagadoriba wafamse ibung na thajabigadra haibadumadi aina khangjadre adubu aihaki wari simadi ibung da sengna lijarage asomna haiduna thokiba thodok aduki maramda tamlammi aduga amuksu makha tana hairammi aduna ibung nasal aihakna malem asida miyoi amabu thiba lakchabani aina thijarakliba miyoi aduda pokpadagi yaujarakpa khudam amasu lai haina aihaki ipa ibungona takpira e telhaibana khomme o phare phare adudi lao aiga puna konungda chalasi aduga aihaki ipa ibungo amadi ima ibemaga wa tanaduna kari tawba yabage haibado yenglasi asomna hainaduna telhaibana inunganbibu mahaki konung tamna puraklamme amaromda telhaibagi thamoida inunganbibu nungsiba phaukhre konung yorobada telhaibana inunganbiga thengnarakhiba amadi mahakna taibang malem asida lakhibagi wari pumnamak liduna mama mapada khanghallamme wari pumnamak taraba matungda mapa ningthongna inunganbita tapna hanglamme adudi ibema nahakna thigadoriba nupa masa adugi samu haksangda pokpadagi yaujaraklaba takpham amakhak lei hairibadubu kari karamba takpham oirabano iningthau aihaki ipa ibungona takpirakpadadi nupa adugi thabaki sarukta wahongi matu manba dakpham ama lei haina haibira e ningthau khabana khomme ha kari haiba adudi nahakna thirakliba midudi aigi naitom poksaba isa nupa telaiba asi soidanamak oiragani mahakki thabakta hek poklakpadagi nahakna hariba dakpham adumak taduna laklabani aina hojik khamingliba wa amana aigi isa nupa asidadi dakpham adumadi tare haibabu mangonda hojik phawbagi oina thoidokpa sakti amatadi aikhoina uba ngamde matau kamdongna nakhoi anina layam singdi ningthau adubu maithiba piba ngamgadoribano aduga nahaksu nahaki natik nayaidu ningthina sizinaba haitabana thabak sidi araiba amadi oiroidoribu mapabunggi wa tarubata telhaibana amuk hairamme ipa ibungo nasana khanjabada hiram asigi matangda ipu purenbaga tanaduna kari tawba yabage haibadu yenghanbana phagadra khanjaido masidagi khabana amaiba purenbu konungda kaukhatlamme warol pumnamak hairaba matungda haujikti amaiba purenna hairamme madudi inunganbi amadi telhaiba makhoi anibu matam khara mahaki manakta thamduna makhoigi matik mayai amadi sakti phangnanaba honarage haina hairamme matau asum tongna numit adudagi purenbana inunganbi amadi telhaibabu mahaki mayumda thamduna makhoi gi nungda yaujariba matik mayai adubu sizinaba ngamnanaba honaramme asomdasu loya lakpadu inunganbigi sakti yaudabana maram oiraga mahakna layamsing adubu mahaki makhada thamnanaba honariba pumnamak aremba taramme aduna mahak haujiksu lepa leitana miram lenda laktuna inunganbibu adumak thiramme somdasu matam kharagi matungdadi purenbana kanna honaduna telhaiba amadi inunganbi makhoi animak masa masagi oiba sakti singadu saphong hanba ngamlamme aduna makhoi ani lairam lenda satuna loya lakpabu maithiba pinaba thaurang tawkhre makhoi animak ningthau khabadagi ayaba lauraba matungda lairam lenda lona laklamme telhaibadi mafamdugi phajaba aduna pungsum sumhatkre tapna masinda sonjaramme is mafam sidi onthokna phajakhredako masino oibatai miyamna taibang malemda lairam len kaba phangjarabadi mahi yalabani haina hainariba sidi inunganbina khomme hoi madumaknani adubu telhaiba mafamsi phana phajaba tarabasu mafamsigi oiba phattaba sakti kaya amasu lairibasini aduna ikhoi anisu phattaba sakti amabu mayoknanaba laklibani asumna hainaduna makhoi ani loya lakpagi aronba konungduda changsillaklamme
ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯂꯣꯌꯥ ꯂꯥꯛꯄꯅꯗꯤ ꯂꯣꯏꯅꯃꯛ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯑꯃꯗꯤ ꯁꯛꯇꯤ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯗꯤ ꯇꯦꯜꯍꯩꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯌꯥꯕꯨ ꯕꯣꯟꯗꯤ ꯑꯣꯏꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏ ꯏꯄꯨꯒꯤ ꯏꯅꯨꯡꯉꯥꯟꯕꯤ, ꯅꯍꯥꯛꯇꯤ ꯅꯄꯨ ꯑꯩꯅ ꯊꯤꯕꯗ ꯋꯥꯔꯝꯂꯒꯅꯤꯗꯣ ꯈꯟꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯃꯕꯨꯁꯨ ꯅꯄꯨ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯅꯅꯕ ꯄꯨꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯛꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯗꯤ ꯇꯦꯜꯍꯩꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯍꯩꯖꯕꯤ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯂꯥꯟꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥ ꯂꯥꯛꯄꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯪꯖꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯐꯝꯗ ꯆꯪꯖꯕꯒꯤ ꯃꯍꯨꯠ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗꯗꯤ ꯂꯣꯌꯥ ꯂꯥꯛꯄꯁꯤ ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯗꯤ ꯇꯦꯜꯍꯩꯕꯒꯤ ꯃꯈꯨꯠꯇ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯦꯛ ꯁꯤꯈꯤꯕꯒꯗꯤ ꯃꯍꯥꯛꯅ ꯂꯧꯁꯤꯟꯈꯤꯕ ꯂꯣꯏꯖꯤꯡ ꯂꯥꯛꯄ ꯑꯃꯗꯤ ꯁꯤꯟꯊꯥꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯊꯋꯥꯏ ꯂꯧꯈꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯧꯅ ꯍꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯤꯕ ꯂꯥꯏꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯐꯠꯇ꯭ꯔꯕ ꯊꯕꯛꯇꯨ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯕꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯣꯏꯖꯤꯡ ꯂꯥꯛꯄꯅ ꯇꯦꯜꯍꯩꯕꯒꯤ ꯃꯊꯧꯅꯥ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯤꯔꯝꯂꯦꯟꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯈꯥꯕ ꯑꯃꯗꯤ ꯄꯨꯔꯦꯟꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯇꯦꯜꯍꯩꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯣ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯦꯜꯍꯩꯕ ꯑꯃꯗꯤ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤꯗꯤ ꯃꯤꯒ ꯂꯥꯏꯒ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯁꯣꯛꯅ ꯁꯝꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯈꯤ꯫